Women Self-Help Group HSG Business Empowerment Haiba Hiramda Development Commissioner, Ministry of Micro, Small and Medium Enterprises, Ministry of MSME Government of Indiana sponsor Tauraga Imphal East Ki Food Park, Nilakuti da Lairiba Office Hangduna Lairiba MSME Technology Center Imphal, Ministry of MSME Government of Indiana, Wangzing Tenta CB Block Manung Chana Lairiba Heirok Part 3 ZP da Lairiba Apunbagi Thongna BLF Laimarembi BLF Laisemba BLF Amade Ningol Club ka Punduna Nongmagi oiba Entrepreneurship Awareness Programme ama Heirok Part 3 Ngarautel Community Hall da pangthokkhre Awareness Programme aduga mari leinana MSMETC Imphal gi Deputy Director Dr. Sinam Yoiren Tomba Maitein haikibada isa isana sendok lambi ama oinana ba sinfam ama Naina Tauzariba Tabak Aduda Ahenba Hena Chauktokpa Yana Bahena Chauktokpa Mating Oinasu Pinanaba Mating Panganaba Ladyba Ministry Amade MSME Asi Karigi MSME Lady no Hairagadi Isana Isagi Tabak Pizariba Madudage Handoktuna Mioi Karasu Tabak Piba Ngamliba Adugum Laba Miam Se Mating Panganaba Program Policy Siamnaba Ngaklo Oinanaba Scheme Mayam ama hangduna leiriba ministry amane ngasi ekhoi leiriba miyam asina lengak na piriba scheme kayagi khudong chaba launaba khotnabada banka afaba mari thambagi hainabi leitabana lamdam asi senmitwan fagatnaba khotnabada thingtha halibagi maram ama oire asigumba fibam asidagi kalhaunaba senmitwan fagatnaba amade ista isabu thabak pizaduna women entrepreneur kaya puthokpa da mateng pangnaba entrepreneurship ki oiba lambida Karamna Purakani Haiba Sida Manipur State Rural Livelihood Mission na Achoba Thogdang Lauduna Lakli Masigi Manung Chana Semgalakliba Self-Help Group HSG Biles Level Federation BLF Amade Cluster Level Federation CLF Singhena Mapangal Kankatna Bagi Pandamda Ngasi Pangthokkhre Women HSG Business Empowerment Haiba Team da Entrepreneurship ka mari leinaba program asi pangthokkhibagi wafam su thamke Ena chokat pa yana bagi ena chotok pa yana bagi mateng pi na bitam bitam mateng pang na bitam bitam lejari pa adu ministry saya program sinjari pa sini notok na siya pi great ron Minister of Micro, Small and Medium Enterprise itu bagi lejari no hari kete saya kisah tamu pi jadi pa adu kan kami mikro kaji tamu pi pun kami pa adu ba ay mayam se sini mateng pang na pa program policy sem na pa ay mateng mana na pa ngalo kay hari scheme